Lamyan ba irabot na laikidabagi humputaruk subaning sing tharam pangthokre irabot kumna luchingba sing nasu kathokpagaloy na honarabadi ahongba purakpag ngamgani haina Minister Karam Shyam na phongdokre. Delhi NCR da gang khutpu mana North State ki mayor singe organ trafficking chatharabra haina Dr. M Narana Jackson wat thamlakli. Child labor muthanabagi pandamda Delhi da pangthokiba pencil ko web portal hawdokpagi National Conference Minister Thokchom Radhesham Su sargyakre. Amasung NG ngapigani MGNRE JS ke khutumalana sisinabagi matangda lengangna khongthang amata lokate haiduna ngasidagi kaukiba nomini ni gi banna channel gi miyam da chauna kare. Mayam khurumjari dom yengbiribase Impact News ne vidyani thingu jamna pungja sifawbugi maroiba pausing miyam da pizari. Lamyan ba hizam irabot kumna luchingba singna kathokpaga loinana hotnarabadi lamdamasi ahongba khara purakpa ngamgani. Hauzik laiba khunai asigi machat asida luchingba asigi punsirol khara hena nainab matam oire haina CFNPD Revenue Minister Karam Shyam phongdokre. Wafamasi Lamyan ba hizam irabot celebration committee na sinduna Lamyan ba hizam irabot ki humputaruk suba death anniversary thauramda bisumthong oinam lekai irabot statue complex pangthok kiba dukamari lena na phongdok kibane. Minister Karam Shyam na hai Lamyan ba hizam irabot kathok padana mangjin thakiba miyangi luchingbani social reformer ni artist ni freedom fighter ni laitalari gi khanba miyangi luchingbani. Serasigi hauzik oriba ona tainaba tangdulai tadaba phiba masida luchingba asna lairamba tarabadi pendaba oiramgani haina minister asna makhata ke. Lamyan ba hizam irabotpu lamdamasi khakta natana malem pumbada masak thokpa luchingba ama oina khangnaba hotnabada miyamna punna hotnabagi tangai fadaba lakle haina minister Karam Shyam na phongdoki. Masigi thawramaduga mari leinana Lamyan ba hizam irabot ki mitamda haikat laikat amadi haisoi tamki. Ngasigi luchingba mangondagi tamjaningai oiba kaya ama akoina lairi tamjabagi tangai fadabasu lairi aduna khara makai khudung inna satpa kanda laibak sida hana sauna awonba ahongba ma lakani haibagi thajabadu lai maramdi luchingba oibagi luchingba amagi yauriba maguldu akoina ngasi nainaba khaktana yadaba lamdam se asuki matik aruba phiba mamada mayoknari senja tumjagi wathok Praja ki hak matpagi wathok social issue problem mayam ama even hoji mak notice ki mioi ke atalida adi sak manadabagi madugi victimization mayam ama phangakwa aduna akoi struggle tawbase hena darkar oiri Pravis janamamadi taurem bitugi wathok lengakna angakpa thaudokni haina yengba chumloi Gang khutpu amana North State ke mayor singe organ transplant karbar chatharabra haina CPI Manipur State Council ke State Secretary Dr. M Narana Jackson wa thamlakli wafamase ngase Irawat Celebration Committee na sinduna Lamyan bahizam Irawat na laikidaba numit September 13 pu ningsingduna State Morn Day gi thoram Irawat Bhavan da pangthokkiba duga mari lena phongdokkibani Dr. M Narana hai Center da lairiba BJP na luchingba sasanastagi makhada Manipur yauna Northeast ki mahairoi amadi miyamgi mathakta miyot minai amadi mihat mipun kya toina thokli handak ikoidana Pravesh Chanamgi misi amadi taurem bitu mafam khangdana mangkibagi thawong adu senjau paiba miyoi singna aronba karbar taurabra haibagi chingnaba lai haina phongdoki Manipur ke Chief Minister na UP ke Chief Minister ga unaduna thaudok asigi matangda wari sanakhiba thagatningai ni adubu thaudok adu angakpa mani haiduna leithokpana chumba oiroi singnaba kya lairiba sege achumba maram puthoknaba lengakna hotnabana chumba oigani haina Dr. M Narana phongdoki nakalamaromda miyangi luchingba hizam irabotpu Communist Party khakta gi luchingbani haiba wakhalona se chumthokpana chumgani Luchingba se miyoiba khunai tola taraba kanale zedraba tuhat piraba miyangi luchingbani nongpok lamdamgi sentiment ni haina Dr. Morangthem Narana singthakhi ngasigi thawramaduda CPI Manipur State Unit ki luchingba kayana sarukya khi loinana laikhidraba luchingba sigi mafamda miyamna haika lekat tamkhi Delhi ki police na chathariba thawong we condemn it strongly condemn it कोई कम्युनिस्ट पार्टी नो यादे दिल्ली द लेरिबा कोई के छात्र नहरोल संस्थाल कैन हौरिबा इहवसे वी फुल्ली सपोर्ट इट करीगिनो थोई पोरसे
angak pa thodok amani hairaga loiba yabra. There must be reasons behind angak pa port kaya lerangani madu thidok tabi yaroi. There are all suspicions karamba makhal gi gang na karamba karbar chathari bage miyo bagi human organs karbar to boda sinarbra samaj se ki saktam se. These are all manifestations of the advanced capitalism. Lamyan behizam irabot laikhidabgi humputaruk suba kumon thoram thamai bangi thau ground da su pangthoki. Manipur Proletariat People's Democratic Union, Socialist Students Union of Manipur amasung Struggle Committee Manipur na sinuna pangthoki ba thoram aduga mari lenana state ki thakta march past competition amasu pangthoki. Manipur ki tongan ba district ki lakpa school ki contingent tara amasung NCC ki contingent anina lamyan behirabot ki mitamda salute piduna athauba sibu ikai khumna botki. Loinana mafam kayadagi lakpa lamdamasigi imai ben kayanasu hizam irabot ki mitamda 10 pot sukat balaknaki. Thorum aduga mari lenana Socialist Students Union of Manipur ki Publicity and Propaganda Convener Naurem Tanoranjana Impact News ta phongdorakpada lamdamasida lairiba mahairoi lup sing yauna tongan ba lup kaya si amatoina punsinduna Manipur ki loisinba ngamdana lairiba ihau singi waroi sin purakna bagi pandamda thorum si pangthokpani. Loinana Manipur lariba loop sing asi amatoina punsinduna apun bagi pangalama sagat minasi hainasu apil taurakli. Ngasi akhoi khunai sida lariba macoi tadona lariba khoi loopching amari tongan civil organization sing asi amatoina punsin amagi pandam magalona pangthok jabani da sengmadi luching ba sigi makhada poda akoina khongthang thangli di hairaga khoi macoi tabagi wakhalo leiba si tasena yamna laibak thibani hijamira bona pamjaram ba wakhalo di akhoi amatoina punsin duna khunai sigi damakta sintha pangba haiba sini. Irabo dega mari lenana Langthabal Sporting Club na sinduna numin mari ni chubna pangtholakpa social service camp mapung phana nga siloi sin kre haina Langthabal Sporting Club na cherola mada paujelakli. Amaromda Irabo Theatre Award 2017 Saknaiba Theatre Critic amasung director su oriba Lamabam Gojendro da piragani haina Irabat Celebration Committee na cherola mada paujelakli. Award asi lagliba September 13 Manipuri Jagoi Maruke Jubilee Hall da pangthokadaba Irabot Literary and Cultural gi thoramda lanthokani hairi. Nongmaibung Primary School da pangthokiba lamyan behizam Irabot na laikhidabagi ningsing thoramda Southeast Asia Human Rights Association na school asigi mahairoi singda stationery gi items sing yenthokre amadi chok amasu singkre. Lagliba September 13 da Irabot ningsing thoramgi saruk amoina Ahanba Stylable Debate Competition am supangthokani amadi competition asigidamak nongmoibungda laiba SEAHRA gi head office gi contestant card sing so lawraba yagani hairi. Irabo dena lakpaga mari lenana lakliba tangkun tareta Lamfel Supermarket chakwa thorang nupi lupna senduna Lamfel Supermarket ke koi bada mod kai sengdokani haina cherol amada paujelakli masida miyam puna sarugyabina ba cherols na haijarakli Leba asida angang da thabak suhanbagi chanabi muthatnabagi pandamda Platform for Effective Enforcement for No Child Labor Pencil Koba web portal haudokpagi National Conference ta Labor and Employment Minister Thokchom Radheshyam Susarugyakre Chanakyapuri, New Delhi gi Pravasi Bharat Kendra da ngasi pangthokiba National Conference on Child Labor da Union Home Minister Rajnath Singh na Pencil Harba web portal adu launch toki amadi Child and Adolescent Labor gi Standard Operating Procedure SOP su release toki Lebak asida Child Labor leihandanaba lairiba National Child Labor Project NCLP bu Pencil na ningthina mathau tohan gadauri Pencil the Child Tracking System, Complaint Corner, State Government, National Child Labor Project, Amadi, Convergence, Hariba, Masak Mangasi Yauri. Manipur Amadi, Awang Nongpoki State Singda, Lambi Thongi Pibam Patabana Maram Oiraga, Center na sponsor to scheme Singasi, Jana Hanna Buhatnabada, Awaba Mayok Nari. Maramasina Center na Pangbaya Mamateng Pangbiu Haina, Conference Aduda, Minister Thokchom Radheshyamna Phongdoki.
चांदेल डिस्ट्रिक्ट की इंग्लिश अंगनी तरा तरुक तरा तरेट की MGNREGS की खुदसुमल लाना सिजनबगी मतंगदा लेंगाकना खोंथांग अमता लौखते हाइदुना ngasiदगी मफम अदुदा कौखिबा नुमित निगी बनना मियामदा चावना कायबा पिखरे बनसे नागा चिफ्स एसोसिएशन अमसुंग कुकी चिफ्स एसोसिएशन चांदेल न कौखिबनी अयुक अंगनबदगी हौना डिस्ट्रिक्ट अदुगी हेडक्वार्टर कोमलाथाबी इम्फाल मोरे लंबी थमनापोकपी अमसुंग चौकपी कारोंगी लंबीदा मियाम थोरक्तुना लंबी थिंगबगी थबक चथखी मफम सिंह असिदा नोमगी ओइबा ललोनीति की थबक अमत चथखिदे लंबीदा मियामना वा टेबल टायर न चिंग थमदुना लंबी थतखी लंबीदा लाकप गाड़ी मचा अचौबा अमत चलहनखिदे अनायक धर्म कर्मा इसिंग पुबना चिंबगी दमक लाखिब सिंगदे अदुमक चलहनखी हौजक फाउबगी ओइनदी थोकहनिंगदब थौदोक थोकपगी पाउ अमत लैट्री लेपन लेतना चंगसलक्लेबा मितोप मियांचा सिंगना लमदमसगी लेंगाकलोंदा चा याउबा यौरक्लबा मतमसदा ngasi पालिबा लेंगासना करिसु सिनदना लेथोकपसना मियांगी थमोइदा हेना खोइसाउनदुना अचौबा लांजाव अमा थोरक हन्नबगी अचौबा मरम अमा ओइगनी हाइना कंगलाइपाक स्टूडेंट्स एसोसिएशन KSA की चेरोल अमना हाइरे भोट खरब फंगनबनी हाइदुना इलेक्शन रोलदा मितोप कया हापचिंदुना ngasi मितोपना मिखलदा माइ पाक्तुना लेंगा की वायल थौदादा यावबा हौरक्ले इलेक्टोरल रोल सेमलिबा ऑफिशियल सिंग अमदी लेंगाकना पुक्चेल सेंगदबदुना ngasi मितोप की मसिंग अंगकपा फंगना हेनगतपनी हाइदबा ngamloi मरम असना ngasi पालिबा लेंगाक असना येंगदुना तुमिना लैरबदी KSA ना अकनबा खोंगदंग चंगसलगनी मसिद थोरकपा फफतकी दाइता पालिबा लेंगा असना पुगदबनी हाइरी डाइन हार्नेस स्कीम की मखादा लेंगाकना डिपार्टमेंट खरा खकी वैकेंट पोस्ट लौबगी मायोक्ता वाकन निफम चथखरे मेफम से जॉइंट कोऑर्डिनेशन डिमांड कमिटी ऑफ अपॉइंटमेंट अंडर डाइन हार्नेस स्कीम मणिपुर सिंधुना कैसांपाट लेमजम लेकाई कम्युनिटी हॉल द पांगथोकीबनी मेफम अदुदा सरुग्याखिबा कमिटी असगी जनरल सेक्रेटरी माइबम संजितना लेंगाकना स्कीम असगी दमक तपीरिबा चादा कुन कोटा असगी मनुंग चन्ना डिपार्टमेंट तरा हुमदोइदा थबक हापख्रबसु डिपार्टमेंट तरा तरेट हेना ngasi फाउबा थबक हापतना लैरी हिरम असगी मतंगदा था असगी तरामाथोइदा CM याउना कैबिनेट मिनिस्टर सिंगदा मेमोरेंडम अमा पिसिनख्रबसु ngasi फाउबा पाउखुम फंगद्री था से कुंट्रा फाउबा की मनुंगदा लेंगा की माइकैदगी पॉजिटिव रेस्पॉन्स पिरक्ट्रबदी अक्टोबर की तांग अमदगी अकनबा खोंगजंग चंगसिनगनी हाइकी ममांगी सरकार कैबिनेट डिसीजन लौरमबा तांग ट्राइन तो थोपा मे ऑफिस मेमोरेंडम दो अदुगी मतुंगिना डिपार्टमेंट हुजिक ममांग इन हाइजेगी डिपार्टमेंट त्राउम दोगिदी 20% की मखा थबक पीग्रे लेमोरी डिपार्टमेंट हुजिक फाउ पीद्री तांग कुंठा फाउबी मनुंगदा सरकारना कयुंबा पॉजिटिव रेस्पॉन्स अखोई दमकता पीबीरक्त्रबा अदुरगदी अक्टोबर की तांग अमदगी अखोई जेनेन स्ट्राइक नि खंगदे अदगी बन नि खंगदे अदगी ऑफिस गेराउ नि खंगदे ऑफिस पिकेटिंग नि खंगदे अखोई मखन मखा कया की खोंजंगजे तालिब डिमांड से फंगद्री बाबो अखोई चंगसलगनी ने GST चनब हौख्रब मतुंगदा मसक खंगदब मियोय खरना स्टार सीमेंट की डीलर साधुना साममदी नागालैंड की टैक्स थीदना सीमेंट पुरकलगा MRP दगी होंगना योनसिलकपदगी असेंगबा डीलर सिंगदा चाउना खुदोंग चादबा मायोकनरे इलीगल ओइबा मोंगदा बिजनेस तोरिबा मियोय सिंग असगी मथक्ता मरी लेनब अथॉरिटी ना अकनबा एक्शन लौखतपियु हाइना मणिपुर डीलर्स ऑफ स्टार सीमेंट लिमिटेड ना गवर्नमेंट की पुंगनिंग चिंगसिलकले म्यांमार की मणिपुर रोहिंग्या मुस्लिम सिंह चंगलक थिंगनबा इंडिया गवर्नमेंट अमसुंग मणिपुर गवर्नमेंट की याथंग मतुंग इन्ना मोरेदा कनबा मोंगदा चेक्सन थौरांग लखतपा हौख्रे मोरे की इंडो म्यांमार बॉर्डर लेबा गेट नंबर 1 अमसुंग 2 दा मोरे पुलिस ना बॉर्डर इमिग्रेशन चेक पॉइंट ता हेना चेक्सना थबक तौबा हौख्रे चेक पॉइंट तुदा मोरे पुलिस के इमिग्रेशन डिपार्टमेंट के ऑफिसर सिंगना म्यांमार लाकपा अमसुंग म्यांमार रोम दा चंगखिबा मियोय सिंग ममिंग मथा कुपथाना इसिनबा अमसुंग सखंग चे सिंग कुपना येंगसिनबगी थबक हौख्रे मोरे की मनुंग हंजिनबा म्यांमार ताइनबा हौलेन फाइ माइपी मोलचामना चिंगबम फम सिंगदसु तरामाथोय सुबा साम राइफल्स मरी सुबा साम राइफल्स न कुमना सेनरी हाइरी हौजिक फावगी ओइनदी मोरे यावना मनुंग हंजिनबम फम सिंगदगी रोहिंग्या सिंग चंगसलकपा थेंगनाद्री हाइरी तो हंदक खोगी मणिपुर गवर्नमेंट की दुका सेंट्रल गवर्नमेंट की इंस्ट्रक्शन की मतुंगदा मोरे पुलिस अमसुंग खोगी इमिग्रेशन खोइना गेट नंबर 2 गेट नंबर 1 तो खोगी मोरे चेक पोस्ट दा कन्ना होजिकी रोहिया इशू की कनो की प्रॉब्लम सी यामने येंगे द होजिक दगी खोई गेट नंबर 2 दुसु फजना चेक तोरगा चंगबा थोकबा लोना मक्सी मिन फजन लौरगा मखोई वेरिफिकेशन कन्ना तोरी
Haukiba September Mapanda, Okram Chutekta, Okram Manglem, Amadi Okram Mainoni, Marata Tokiba Kana Chenavaki Togi Matanga, Manipur, Huyen Lalong Loop, Infal Kobalubamana, print media, the electronic media, the Wafam Kafong Lok Babu, Janura Singi Yaifa Torang Lupna, Tador Pacherom, the Yaning the Bafongdor Cray. Loinana Hiramasigi Matanga, Nakal Amatagi Wafam Pongbi, the Nabasu, Cheros Namakatana, Apil Dorakli. Labor card sabigani haiduna tongan be district single labor mayamama labor union gi member marina minam biramle haina smaral sirakli labor card sarabadi kanaba kaya fangani haiduna farmer humdra humdoidagi lupa chahum yankhaidagi changa fabagi changda union gi member amana sell out thokre haina Manipur press club ta paumi singona the victim no pm na maral sirakli sel pisin krabatungda thabak chili haiduna member aduna labor card sembagi registration gi matamasi sangdokna thamlakhibani Haiba member Maria Singh All Manipur Building and Other Construction Workers Union na Makoigi Pamdagi Lokthokre Hairi. Nang kato saraba matungda paisa kapadi agi ikuta laiba potni kato he saba numita khutakta nangi tiar ka aga khutakta nangi paisa aina kapakani hai akhoi ju sar haibege mingong do kourubani na thajabani na mangonda thajaba thamki magi 800 card da lapa matamda akhoina khut thatlaga ma lambi da bo akhoina thatlaga hangki ba matamda sar age haibunda dum thajagi adubu ngasi phawbuda mana sabi rakhide Tha Kudingi Pongba Women in Crime gi October gi chafong asi fongkre chafong aduda segmai da makubong nei kai kumnaba mangan bikrabi nopi adubu unaduna mudi lilong da nongmaina namdune kai kumnaba mangan bikrabi nopi aduga unabagi thaudok singdugi maramda thizinbagi matangda yauri haina Organization for Indian Women Against Crimes na Jerome da pauchilakli matang swais da break am lauzage Manipuram di malengi tongan ba ipau singaloi koi break ti am thuna hanjarake Impact News pu meeting ta tan lebi Mayam Bomuka na Taramnok Cherry Bulletin Sing Makataba Paumiam the Pizzeri. Mantri Pukrigi, a Koibeda Infalis Police Samasong Hangang Police Station Gapun Bakut Pumana, Tiba Humbagi Tabak Jataduna, Nupi Tara Yauna Muni Futaruk, Masakangdok Naba, Pagat Kre. Ngarangayuk Angan Bada, Mantri Pukri de Leba, Yuko Bank Manakta Bom Pokai Krabamatung, Ngasi Tiba Humbagi Tabakadu Jatarakibani. Ngase yuk pung mari aduai degi Infalis ke Additional SP Operation Wongpam Kasar gi Makada DSP Commando Robinson Khamnam na luchingba tongan ba officer sing masung Women Police Station gi apun batim mamana Muslim Colony Mother Teresa area masung Yuko Bank manaklaiba Mercy Lane Gali Haibam Fam Singa Sida Tiba Humbagi Tabak Chathaki Mafam Mahumadu Koi Sinduna Nupi Chama Panyang Khayaw na Miyoli Singamaga Chani Panyang Khairom Masak Maming Khangdoki Tiba Humbadu Saktak che Putok Pangamdaba Nupi Tarayaw na Nifutaruk Makata na Masak Maming Khangdok na ba Hangang Police Station da Puki Ngasi upung mga tabadagi hauna Kaisampat ahibam laikai masung Kaisampat laisom lairakta yum da changduna Tiba Humbagi tabak chathakre Tiba Humba same Fal West ki ASP Operation and Nimagi Mitiang Makada Deputy Superintendent Operation Thangkochon Haukim na luchingba Fal West ki Commando Timaman chathakibani Tiba Humba da charak na yum chamage miyoy chamaga yang khairom kauthok na wahang pahong chathaki adumak pumi fami pundi amate yaukide Night Plaza da hangadoriba stall masingi chapchana application thazilakpa maramna tang kun taretta stall gi lottery pangthokani haina tawramba du tokle Night Plaza sida phamgadoriba stall operators single list atu website www.muda.mn.gov.in da yengbiba yagani haina mahut ki joint director na thadorak pacherol amana khangalakli Food Safety and Standard Enforcement Wing Infal West amasung Infal West Police ki Kangbu manangase Thangal Bazar Alugali da laiba Infal Sweets kauba fast food ama Food Safety and Standard Act ki niyom gi wangmada lairamba thengna badagi thong lolan khre Infal West Police ki Additional SP Priyadarshini Laishram na luchingba Kangbu amaga Food Safety Administration Infal West ki Designated Officer Y Satyajit ki Kangbu amagana ngasi nungthil Thangal Bazar masung Pauna Bazar ge koibida lairiba athumahau yonba masung saba dukan singda drive chathabada haiba dukan si yamna Kamba Mongda Chanaba Polam Singh Semlamba Thingnabadagi Thingjin Kibani Driver Sagamari Lenana Additional SP Priyadarshini na Fongdorakpada Gumai Haraugi Matam Uibana Maroina Durga Puja Diwali Masung Ningol Chako Banak Silakpaga Iroinana Atumahau Masung Chana Thaknaba Polam Singda Potyan Tawat Thingnaba Khongthanga Silaurapani Hairi
ड्राइव चथखिबा दुकान सिंह अदुगी मनुंगदा फूड सेफ्टी एंड स्टैंडर्ड एक्ट की नियम कायहंदना लैरंबसु थेंगनरखि हाइना फोंदोरखि लूना नाना फजना अखोगी कनो मैम दो फजना गाइडलाइंस पीरिबा मैम दो फूड सेफ्टी की गाइडलाइंस पीरिबा मैम दो अदुई मैम दो लोइनमक फॉलो तौरगा होटल सिंगसिना फजना तौरिब्रा हाइबदो अदुगी इंस्पेक्शन राउंड अमा चचबने ngasigiसे अदुदा अखोइना होजिक ngasi कवर तौजरिबा एरिया से मरोइना अखोगी इम्फाल सिटी की थंगल बाजार की सिदैस्ता थंगल बाजार साइड सिदा लैरिबा अखोगी स्वीट शॉप्स अदगी होटल्स के मैम से अमता चिथदना अखोई ngasi की ड्राइव सिदा कवर तौजरे हानसु चेक चतना लैरगसु अमुक नहोना हाइबदी इन टर्म्स ऑफ प्रजा मैम जिंगसिना बल्क हाइबदी यामना लैनगदबा मतम सीजननिना मसे अखोइना सिक्योरिटी पर्सन सिंग मैडम सिंग सिंगरगा अखोइना मोइना कोऑपरेशन पीबीदना ngasi जे मास इंस्पेक्शन ड्राइव अमा सटपा हौबु नुमिनी अखोइ दुम कंटिन्यू सटकनी सटपा नुमिससिदा अखोइना इटरी सिंग असे अयामना अखोइना हानसु गाइडलाइंस मैम पीदना फॉलो अप तौनबो होटल सिंग असे मैम से मोइना अखोइना इंस्ट्रक्शन से पी लेबसे मोइ फॉलो अप तौई तौरिबो फॉलो अप सिंग सिदा अवारा पालेरंबसु अखोइना ngasi से मोइदा गाइडलाइंस से पीरमे मणिपुर की पाउमी सिंगना नाये की अवाब तारब मतमदा थांगमैबन असेंबली कॉन्स्टिट्यूएंसी की एमएलए खुमुकचम जोय किसन मतेंग पांगदुना लाकपगुम ngasisu हुएन लान पाउ पाउचे की सीनियर रिपोर्टर पुयाम रोमेसोरदा सेल की मतेंग पांगख्रे रोमेसोर मसागी अनाबा मदगी लांगोल द लेबा सिजा हॉस्पिटल दा एडमिट तौदुना लेरकपने ngasi ayuk hospital dagi discharge tawraktuna mahak hauzik mayumda leire khongmana tom lerakta leiba yumda chatuna MLA joy kisanna hakthengna chatuna mateng pangkhibani MLA joy kisanna phongdorakpada handak chahi 10 romasida khunaya sida afaba madi ahongba kaya lakliba sida paumi singi thaudang yamna chawi nakal amaromda handak ikoi koidana manipur dagi pravis kauba mahairoyama noida da laikhidaba madi delhi da mamala yang bachatkiba bitu mangkhibada mari leinaba authority na mitiyang kaya changbidaba haibasi laibak thiningai ni haina joy kisanna makhatakhi प्रवेश न सिब इमुंग दुगी नत्ते खोई मणिपुर की त नतना नॉर्थ ईस्ट की लैरिबा मियोसिंग असिबु अखोई की थवई उसितबा सिग्रसु मांग्रसु इखंग खंगबी दबरों तौबा मसी अखोई नॉर्थ ईस्ट लैरिबा मैम से पुलप पुंजलगा अखोइसु इंडियन सिटीजन अमा ओइरबनिना इंडिया कंट्रीज ते लैरगा चमानबा वैल्यू अमदा अखोई की पीपल की राइट तो चमानना फंगबा अरुगा नेशनल मीडिया नसु अरुगा लैरिबा मेनलैंड दिना चमानबा मिंग अमा यंगन बाइबसे मदु चंगजन बिनबा आइने मणिपुर लैरिबा मीडिया सिंग मरुइना नेशनल मीडिया थबक तौरिबसिंग दा अपील तौसरी इरोई सेंबा 33/11 kV सबस्टेशन दगी लाख 11 kV DC फीडर अमदी 11 kV RMC ऑल फीडर सेंबगे थबक चथगदब मरमना हयेंग सेप्टेम्बर 23 ता इरोई सेंबा बोरोई मखोंग सामु संगुकु नारेमथोंग अमदी ताकेल खोंबाल अमसुंग सेप्टेम्बर 28 दा लांगोल गेम विलेज एरिया दा अयुक पुंग 10 दगी नुंगथिल पुंग 3 फावबा मई मुटकनी हाइना MSPDCL न चेरोल अमदा खंगलकली अपुनबा मणिपुर मतमिसै कांगलुप अमी की 13 सुबा मणिपुरी मतमिसै नुमित थास की लाकलिबा तांग 19 दा महाराजा चंद्रकीर्ति ऑडिटोरियम दा पांगथोकलगनी ngasi या स्कूल जन्मस्थान दा लैबा अमी के ऑफिस ता ngasi पांगथोकिबा पाउ मी सिंग उनबदा सेक्रेटरी एम धनंजय ना हाय लमदम असिदा म्यूजिक की खुथांग दा अमतोइबा वाखलोन पुरकनबा पांदम दा थोरमसि पांगथोकनी महाकना स्टेटस सिदा खुंदारिबा कांगलुप खुदिमकना सरुग्याबिनबसु अपील तौरकली खुराइजम फुलेंद्रो renowned lyricist asiki sai hum khangatuna ma ki lyrical value sing sai mek tu ki lyrical value sing to koi nei na dana miyam na tahan jagni loina na sai hum chu mahang ni biram bai sai hum ahal bungo sine biram bai sai hum khan ja san ja duna present tau jagani sai sing atudi tha thabung ton ai gi pun sinanga kari thong nei ai ga ano bujuki haina sai ho bai sai hum se present tau duna अते अते प्रोग्राम मैम कल्चरल प्रोग्राम में यावदुना सरुक याबिनाबा नुमित असे यामना फ्री ओइना कनामतगी करी रेस्ट्रिक्शन लैतबिदा टिकेट कुंबा करिगुंबा नते ओपन टू ऑल पब्लिक पुनमक सरुक याबियु इंडियन आर्मी दा चंगनबगी दमक मणिपुर की डिस्ट्रिक्ट खुदिमा की ओइगदबा आर्मी रिक्रूटमेंट रैली अमा लाखलिबा अक्टोबर की तांग 3 दगी 10 फावबा लैमखोंग की केंद्र विद्यालय की फुटबॉल ग्राउंड पांगथोकनी हाइरी इम्फाल ईस्ट इम्फाल वेस्ट में जिरीबांग की रिक्रूटमेंट अक्टोबर 3 मरीदना थौबाल में कक्चिंग अक्टोबर 5 बिष्णुपुर तमेंगलोंग नोने चांदेल तेंगनौपल अक्टोबर 3 चुराचांदपुर फेरजोर उख्रुल कामजोंग लोइनना अक्टोबर 3 सेनापति कांगपोकपी डिस्ट्रिक्ट के पांगथोकनी हाइना पाउजलकली
Ima Panthoi Birat Pamadi Durga Puja Kumhaina Lakpada Chief Minister Nongthomam Birena Lamdamasigi Miyamda Yaifa Paujal Pirakli Mahaki Paujal Dahai Kumhayasina Phattababu Aphabana Maitiba Pibangami Haibisi Takli Kumhayasina Lamdamasigi Kanglu Maselgi Marakta Amatoiba Wakalon Puraktuna Nungsinaba Hengatpa Oirasanu Hairi Deputy Chief Minister Yumnam Joy Kumar Nasu Ima Panthoi Birat Thauni Amadi Durga Puja Kumhaina Lakpada Yaifa Paujal Pirakli Kumhayasina Lakpada Lamdamasina Nungai Yaifaba Chaukhatpa Madi Nungsinaba Purakpa Oirasanu Hairi Rotary International District 3240 ki District Governor Sunil Saraf ngase official club visit oina Rotary Club of Imphal da thumkibaga loinana harau tayamna okre District Governor Okpagi Thoramadu Manipuri da leiba Rotary Multi Service Center Manipuri da pangthoki Thoramasiga mari leinana Rotary Club of Imphal Club Bulletin Mani Patma Fonki Loinana Hokiba September 10 da pangthokiba Nifuhumdoi suba sport pending competition gi makok mathang tarba singda maramathum yenthoki amasung Manipur gi masak narba senior citizen ahumda chamba khudol tamduna ikai khumna butki Amaromda Rotary Club of Imphal na Kakching District ki Palel Kaithel da nauna saba waiting seramanga se Rotary International District 3240 ki Governor Rotarian Sunil Saparna sangaduna miyanda khusina kre Tharamadu da Sunil Saparna fongdokibada lengang na sumyang ki damak chakwa tharanga mari leina bathabak tharum kya pai khalakli Club asina su miyangi mateng pangba ya bahai bedu khalaga tongan be hiram kaya da mateng pangduna lakli ngasigi thoramadu da Rotary Club ki thomi single loinana Palel Bazaar Board amadi kaithel phambi ima event singna sargaki Lamlai amadi chalau khulani da mai piriba transformer se chaliba September 15 dagi ngasi fawba yadabadagi mai phangdaduna leire maramasina mari lenaba authority na thubu matamna meeting changbiduna khulani asigi awaba ko khanbiyo haina Lamlai Student Ideal Club na cherol amada appeal tawrakli Lamdamasigi miyamna ahan boinanda 17 boys FIFA World Cup da saruk yagadoriba Manipur gi mapari nipan yauna Indian team da saruk yariba sanaroi singda yaifa paujal lepalaitana pinarakli World Cup asida thobal haukha mamang lekai dagi ke Chandramani amadi asangbi anigi machanupa kyam Amarjit jersey number 8 na team captain ki thodang lauri Moirang Pyong lekai dagi em Romit amadi usarani anigi machanupa Dhiraj Moirang them jersey number 1 na goalkeeper aduga thangmaiban khoyathong polem lekai dagi TH Mahesh amadi tampha Anigi machanupa Boris Thangjam jersey number 2 defender oina sarkyari midfielder oina thangmaiban khoyathong polem lekai digi KH Manglemba masung Minalaima nigi machanupa Ningthoingamba Khumanthem jersey number 7 Wangoi Wahengbam lekai digi W Chandra Madi Maikoi Devi anigi machanupa Suresh Wangjam jersey number 6 Khurai Khumido Khaikru Makhongdagi Mohammad Sahajahan jersey number 17 Thobal Haukha mamang lekai digi TH Deven amasung Bilasini Devi anigi machanupa Thaunaujam Jackson jersey number 25 amadi Iroi Sembadagi Nongdamba Naurem jersey number 24 na forward ki sanaroi ena India ki team asida suryari Taranithoi Suba Manipur State League Football Tournament ta Neroka FC sangak from Mai Pakre ngasi Khomalampa ke artificial turf ground sana kiba football league tournament sida Kuntaruk Suba League amada Neroka FC sangak from gisanaroi gopi na match asigi tarama panamadi match ke happa Maudra Hunde Suba minute sing da Panjalani Chanduna Mayok Nariba team Trau Kwa Kaithelbu Panjalani Sinoda Maitiba Pibangamki Jathariba football asigi kuntaret suba lektana SSU singzamagi sanaroi Rosiki Khaidem na match asigi kuntra mathoi suba minute chankhiba matangarba Panjaladuna DM Rao Awang Sek Maibu Panjalama Sinoda Maitiba Piki Khumukcham Ingochat Singh Memorial Trust ki senthang makhada All Manipur Football Association na sinduna thasigi taruktagi jatharakliba football league tournament asida football team taranithoina sarukyari Hayeng Mapal Kangjebungda Sanagadaba, Kunipan Subalikta, Nako Nambul Mapal Amadi FC Jalen Kangpok Piga, Kunmapan Subalikta Nes Yu Sagolban Amasung Nisa Thamiban Anina Lamba Taunaragani. Imphal East District Football Association ki meeting makhada jathariba ngangkham Boboy Memorial Second Division Football League Tournament ta Minuthong Hata Golapati Athletic Union Hata Mai Pakre.
ngasi ABA Khetrigao ki sanabungda sanakiba football league tournament sigi taramari league match super league match asida Minuthong Hata Golapati Athletic Union Hata ki sanaroi boboina match asigi yankhai mathoi suba minute chankheba matangai ba panjul aduna UDO haingangbu panjul amasinoda maithiba piki football team tarungna sarugya aduna chatharakliba football league tournament asigi hayeng sanagadaba taramanga suba league ta BSU Kairao madi IYDO Yaripok ningthaunai anina sanaragani Nahakpa Mapabi Memorial 3rd Division Football League Tournament FC Imphal Kongba Mai Pakre ngasi Khetrigao da laibe ABA gi sanabungda sanakiba football league tournament asigi tarataruk suba league match amada FC Imphal Kongba gi sanaroi TH Nani na match asigi taramapan suba minute chankiba matangar panjala duna KHFC Mapaubu panjala masinoda maiti papi bangamki Imphal District Football Association gi midiyang makhada football team tarataruk na sarugya duna chatharakliba football league tournament asigi hayeng sanagada batara suba league match amada KBYC Khetrigao amadi YMC Hararo ani na lamba taunaragani BCCI Vijay Merchant Cricket Trophy ki match ani Luangpokpa Cricket Stadium da sanargani hairi Board of Cricket Control in India gi meeting makhada under 16 boys Vijay Merchant Cricket Trophy chaliba chahiya sigi December 18 da Patna da Manipur ma district mani na sanagada ba masung December 15 da Dimapur da Manipur ma di Arunachal Pradesh da sanagani haina tawramba match ani asi Manipur yumbo oiduna luang sangum da leba Luangpokpa Cricket Stadium da sanargani haina Manipur Cricket Association gi cherolam na khangalakli Tarataruk suba mini boys, Tarataruk suba sub junior boys, samadi kontrataret suba junior boys level volleyball tournament cancellation kre. Tournament asigi Tarataruk suba mini boys ta Bake BC Lamphel sana kaithelna NYV and Nambol na Rainbow Point kunmanga taranipan kunmanga taranipan kunmanga taramathoi masung taramanga taretta Tarataruk suba Junior boys tasu Bake VC Lamphel sana kaithelna NYV and Nambol na Rainbow Point kunmanga taramapan kuntaruk Kunmari kunhumdoi kunmanga amadi kuntaruk kunmari da maitiba pikibaga loinana chathakiba tournament ani asigi winner Bakhe BC Lamphel sana kaithelna oiba ngamki tournament asigi junior boys ke final da SDC samurauna Bakhe VC Lamphel sana kaithelbu point kuntaruk kunmari kunhumdoi kunmanga kuntaruk kunmari kunmanga amasung taramanga tarahumdoi da maitiba piramlaga winner oiba ngamki All Manipur Volleyball Association asinduna Khuman Lampaki Indoor Stadium da chathakiba tournament ahum asigi winner oikraba team singna certificate kaloinaba lupa lising manga duga runners up tahoraba team singna certificate kaloinaba lupa lising ahum ki mana piki Tamenglongi DYASO TH Tomba amadi All Manipur Sports Association ke General Secretary RK Sanaya mangaloinana lamdamasi ke sana khotnaba gi lamda thabak tharom kya puri bimyosina chathaki ba volleyball tournament asigi makong mathang takraba team singda mana mathum kya khudo tamki Manipur Police ki chamaga kunmanga rak suba raising day ga mari lainana pangai da laiba MPTC ki playground da chathariba volleyball tournament ke ngasi sanakiba match da 7th MR na 5th IRB bu set ani sinoda thoikre SP Chandel na SP Telecom bu set ahumamada aduga 7th MR na SP Krulbu ani sinoda bikre Under 14 Boys President Cup Hockey Championship ta SU YC Uchekon mai pakre ngasi Khumalampaki Hockey Stadium da sanakiba championship asigi match amada SUYC Uchekon gi sanaroi P ring sen match asigi tarahumdoi kunithoi kunmari kuntramari amasung nifu mapan suba minute singda panjal manga and dinkina match ki kuntrahumdoi madi nifu taret suba minute singda panjal ani aduga NK Vicky Chandra na su match ki kuntram sung nifu taret suba minute singda panjal ani chan kibagaloinana A Jackson na match asigi taranpan suba minute singda panjal amaga chanduna Seyo Singzamai wang mabu yamna lakchana panjal tarada maiti bapiki Manipur Hockey na sinona chathariba championship asida hockey team mapana sarukari Aroi bada bulletin sigi headlines amuna miyam da thamsake Lamyan be irabot na laikhidabagi humputaruk subaning sing thoram pangthokre irabot kumna luchingba singna su kathokpagaloina na honarabadi ahongba purakpa ngamgani haina Minister Karam Shyam na phongdokre Delhi NCR again khutpu amana North State ki miyoi singi organ trafficking chatharabra haina Dr. M Narana Jackson wat thamlakti
चाइल्ड लेबर मुथनबगी पांडम दिल्ली पांथोकिबा पेंसिल कबो वेब पोर्टल होदोपगी नेशनल कॉन्फ्रेंस मिनिस्टर थोकचोम राधेश्याम सु सरुक याखरे अमसुंग MGNRE GS के खुदसुमा लाना सिजनबगी मतंगदा लेंगाना खोंथांग अमता लौखत्ते हाइदुना ngasiदगी कौखिबा नुमिनिनी गी बन्ना चांदेल गी मियामदा चाउना अकाइबा पीखरे